ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯂꯝꯂꯥꯟꯕꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯈꯨꯗꯤꯡꯃꯛ ꯑꯏꯕꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯥꯟꯅꯕ ꯃꯇꯥꯡ ꯌꯥꯎꯔꯛꯂꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯣꯏꯕꯅ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯖꯔꯛꯄꯗ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯑꯍꯦꯟꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯋꯥꯔꯤꯁꯤꯗꯒꯤ ꯑꯐꯕ ꯈꯛꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕꯁꯤꯡꯗꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯗꯨꯅ ꯑꯁꯣꯏ ꯁꯣꯏꯗ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯝꯂꯥꯟꯕꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯇꯥꯃꯤꯟꯅꯔꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯗꯨꯒꯤ ꯇꯁꯦꯡꯅ ꯑꯀꯤꯕ ꯍꯥꯏꯕ ꯑꯀꯤꯕꯗꯨ ꯄꯣꯛꯇ꯭ꯔꯕꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯝꯕ ꯑꯁꯥꯗꯅꯣ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈ꯭ꯔꯤꯕ ꯍꯧꯖꯤꯛꯁꯨ ꯃꯪꯂꯥꯟꯒꯨꯝꯂꯕ ꯊꯧꯗꯣꯛꯇꯨꯅ ꯃꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯉꯝꯗ꯭ꯔꯤ ꯂꯨꯍꯣꯡꯕꯗꯨꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯇꯦꯟꯈ꯭ꯔꯕ ꯃꯤꯀꯨꯞ ꯈꯔꯗ ꯑꯁꯨꯛ ꯊꯨꯅꯕꯨ ꯍꯣꯡꯕ꯭ꯔꯥ ꯄꯨꯟꯁꯤ ꯏꯆꯦꯜ ꯅꯍꯥꯛꯁꯨ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯔꯤ ꯂꯥꯏꯕꯛꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗꯕꯨ ꯄꯨꯕꯤꯒꯗꯧꯔꯤꯕ ꯅꯤꯡꯊꯤ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯤ ꯏꯆꯟ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯁꯩꯍꯧ ꯑꯃ ꯍꯧꯔꯕꯅꯤ ꯑꯋꯥꯕ ꯋꯥꯈꯜꯁꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯅꯨ ꯍꯧꯈꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯖꯤꯟꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯄꯨꯟꯁꯤꯁꯤꯒꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯣ ꯍꯩꯅ ꯁꯤꯡꯅ ꯊꯥꯡꯉꯨꯀꯣ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯗꯨꯅ ꯑꯐꯕ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ ꯏꯅꯝꯃꯒꯤ ꯏꯕꯦꯝꯃ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯕꯁꯨ ꯀꯣꯛꯇꯨꯅ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯎꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯅ ꯂꯩꯕ ꯑꯣꯏꯔꯣꯀꯣ ꯐꯥꯖꯤꯜꯂꯝꯕ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯁꯨ ꯉꯝꯖꯗ ꯃꯅꯝ ꯃꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯛꯏ ꯅꯤꯡꯊꯤꯁꯨ ꯃꯆꯜꯒꯤ ꯃꯅꯪꯒꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯌꯥꯔꯦꯁꯤ ꯌꯥꯔꯦꯁꯤ ꯇꯣꯛꯎ ꯀꯣꯛꯀ ꯂꯣꯏꯅ ꯆꯤꯛꯂꯅꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯏꯅꯝꯃ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯒ ꯂꯥꯞꯅꯔꯅꯤꯀꯣ ꯑꯩ ꯅꯣꯏꯒ ꯂꯥꯞꯅꯕꯗ ꯌꯥꯝ ꯋꯥꯒꯗꯕ ꯃꯥꯜꯂꯤ ꯅꯤꯡꯊꯤ ꯃꯆꯜꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯔꯤꯕ ꯔꯨꯃꯥꯜꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯁꯤꯗꯤꯅꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯒꯤ ꯍꯧꯅꯁꯥꯅꯤ ꯏꯅꯝꯃꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯌꯨꯝ ꯁꯥꯒꯩ ꯅꯥꯇꯩ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯗꯨꯅꯤ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠꯅꯤ ꯅꯪꯅ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯣꯏꯒꯗꯧꯔꯕꯅꯤ ꯁꯥꯒꯩꯁꯤꯒꯤ ꯃꯤꯑꯣꯏ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯄꯨꯝꯕ ꯅꯪꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯂꯤꯄꯨꯟꯅ ꯄꯨꯜꯂꯕꯅꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯁꯨ ꯂꯥꯞꯅꯗꯣꯏꯅꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯍꯌꯦꯡꯁꯨ ꯉꯟꯇꯥꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯤ ꯀꯞꯂꯝꯒꯅꯨ ꯀꯦꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ ꯅꯤꯡꯊꯤꯅꯁꯨ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯒꯨꯝ ꯂꯨꯅ ꯆꯥꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯀꯨꯞꯁꯤꯗ ꯃꯆꯟꯗꯨꯒꯤ ꯈꯨꯖꯦꯡ ꯁꯝꯗꯨꯅ ꯄꯨꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇꯕꯅ ꯆꯠꯅꯤꯡꯗ꯭ꯔꯁꯨ ꯆꯠꯅꯤꯡꯗꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯇ꯭ꯔꯕꯁꯨ ꯃꯅꯝꯃ ꯑꯣꯏꯔꯤꯕ ꯃꯥꯅꯗꯤ ꯃꯆꯜꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯥꯊꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯣꯟꯊꯅ ꯂꯩꯍꯧꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯤ ꯅꯨꯡꯁꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯗꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯄꯥꯅ ꯐꯥꯕ ꯌꯥꯗꯅꯤꯡꯉꯥꯏ ꯍꯦꯟꯃꯟꯈꯤꯕꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯀꯥꯐꯩ ꯀꯥꯐꯩ ꯀꯌꯥꯁꯨ ꯅꯨꯡꯁꯤ ꯃꯇꯧꯗꯣ ꯃꯅꯦꯒ ꯑꯌꯥꯝꯕ ꯂꯩꯔꯛꯄꯅꯤ ꯅꯤꯡꯊꯤꯁꯨ ꯊꯣꯛꯂꯒꯦ ꯇꯧꯔꯝꯕꯗꯣ ꯃꯆꯥꯅ ꯆꯦꯟꯁꯤꯜꯂꯛꯄꯅ
ngaihakti panba tari. Laisi henbisu angang dubu pambi. Henja thoibina. Nine, yumda chalasi. Papa mapanda ngai hawe ba. Nine gi thoibi. Nine ne, hayingan tala ake. Nang ne, mama puraga papa ka chalamu. Henja thoibi peri peri dauduna. Yare kashu, aine ne ga chatni. Nine gi thoibi di maram yamok pani. Haying nang napamba sanapot at sapot ka mayam layraga nine ngan tala ke ba. Si, ningay tawano ba. Ke ba siya, loy thira ni kapadi. Tali kayso, ay at sapot janing de. Sanapot jo pam de. Ay de nine tang pami. Laisihen pi mabukning do Nungsibini helak pa na wangang basungam dre. Mapito na hong na irathang bahurakli. Henja thoibi makut machado na. Laisihen pi kim mapito day thokto na. Nene, kap ka no? Ay chatloy ba? Ay di nene ga tum minatra. Ay nene later po do no ay de. Nene nga nalaki ba? Nga sige di, mama ka papa ka pun na nungay na tumo ba? Ningthi yararoy kanduna, henja thoibi bu lauthok na badawi, adubu pakhe ngamde. Henja thoibi do, laisihen bida chelap na kondo na laikre. Mama, ay nene ka laki. Ningthi namduna, henja thoibi bu pamkhatli, pungdo suthing jilak bana. Haying amuk ngantaan na nene silaw bulak seba, icha thoibi di maramok pani. Mama ni icha ki kinder joy laike ba, kapkano, nanga dumoy dawradi nene se kapani ba. Ningthi sumachabu pamduna puthokri. Laisihen bi, pukri ba angang dubu Nungsibini yeng jahawi. Angang duso adomangay, mit yengi pan kailan dripaw, piroy na ba mit yeng na, manibo hana yeng lami. Somda na kamdawri. Nupi mayong gimiyoy sing loy na hanakrabatongda, marup ahom duso, tungan barum amada, nupagi hongnabi, thakpichabi tawri. Kahin angaw na ba thakpadinat tabana, adum normal oinari, nisapo bangam bangaktani. Loyana, irrespirasibu kamdawige, haibadi thamoy da kay pawige ba? Paikomba Shakhang na dabi ani ki romance, kara dinera kani thaze. Aidi yam chaida, mani makun baka chamani haiba, masuko phozado, hanagi mayang ko akman bidu dai dia shina sati na phaiko. Bor oiriba nupa mahakti, pakum pidi. Adugi mahut, nga thong bahab liba baul dudagi, ispun na koto na chay. Chaning na buchari bra, natraga, wari duda interest hoy na laytaba na, laytok na babutaw ribra haibado madikhangde. Paikomba na. Mising se, matu phazabi mapangkibadagi yampong na kreda. Ay koy na hang bawaga se, thawoy kidreba. Nang maung shidi, ahing nungan bada, nuy kanano na sakhang di chungla kanu kay na hayap taw yam mali bo. Nupa mahaki may thongda, awaba, nungayba, sauningba amatagi mamitadi. Iting-ting basak pamdani, ngasay makaylay ribado, marshan gi adugo mamataw duda, lumthaba konjal na kauri, Loyana. Arge. Adum na kaurak paduda, machi lengamdaba nupa duso, machi kajik leng duna, miting duna marup mangondi yeng lai, karino haibago. Loyana. Nang napaw ribado, ikoy sukhangi arge. Adubo punchi se. Aikoy na pa mga koyo haibadi yadi. Ado no honglak panungsi nungsagi matungin na, aikoy suhay na sing na kong thang ba madichangi. Paikomba na. Loyana hari ba siya, chumiyarge. Nang nasani imasi babunggi apamada, nasani yari haibadagi thoram si pangtoke bani. Si hay do na, nang apamagi mayokta ikoy ni yet pagiwadi nati. Marshan sordo amugtang sang na hontaki, paukom supirai. Aina sambal sing sige, yeknaba khuding mayok nagi, lanthing nagi haibada, mana ayaba pira khidribase, kaino, asuk sangbu chahi kaya se, mana taba, atopa nupi mata, aina hana yengkhidabani, maagidamang aina khuding magthing nagi haibada, mana ayaba pira khidribase, aigi itawda kari watpanano, aina mabu nungsibada, maagidamang tawbada, kari apianba laikhidabanano. Paikomba marshangi lengjomda, pop-up thaduna. Nangi nungsiba, mapamda utpa, nadawda, awat pa asoyba laikiba na nati argi. Napamda khwaidaki matik chadabi mana oikibana. Nangi punchida changlak pangam khidabani.
ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯍꯦꯟꯕ ꯀꯅꯥ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯈ꯭ꯔꯕꯅꯤ ꯃꯥꯒꯨꯝꯕꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯅꯪꯅ ꯊꯃꯣꯏ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯪꯕꯒꯤ ꯃꯥꯁꯨ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯈꯜꯂꯨ ꯃꯥꯔꯁꯟ ꯃꯈꯨꯠ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟ ꯐꯥꯎꯔꯛꯄ ꯏꯍꯨꯜꯗꯨꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯤ ꯂꯣꯌꯥꯅ ꯅꯪꯅ ꯃꯥ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯁꯤꯔꯒ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯦ ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯦ ꯌꯥꯗꯦ ꯄꯥꯝꯗꯦ ꯄꯥꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏꯗꯕꯁꯤꯡꯗꯨꯒꯤ ꯄꯪꯈꯟ ꯈꯟꯖꯤꯟꯒꯅꯨ ꯑꯗꯨꯅ ꯌꯨꯝ ꯑꯃ ꯀꯥꯏꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯧ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯗꯕꯅꯤ ꯀꯂꯛꯅꯐꯝ ꯑꯣꯏꯍꯟꯗꯧꯕꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯍꯜꯂꯛꯇꯧꯕ ꯃꯥꯔꯁꯟ ꯑꯗꯨꯛ ꯍꯥꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯡꯁꯤꯕꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯀꯣꯏꯕꯗꯣ ꯑꯃꯨꯛꯇꯪ ꯃꯃꯤꯠꯇꯨꯅ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯏ ꯃꯊꯣꯡ ꯈꯪꯗ ꯐꯥꯎꯔꯛꯂꯤꯕ ꯆꯣꯡꯂꯛꯂꯤꯕ ꯅꯨꯄꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯏꯍꯨꯜꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯆꯨꯝꯃꯤ ꯃꯔꯨꯞ ꯑꯅꯤꯅ ꯍꯥꯏꯕ ꯃꯥ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯦꯞꯂꯤ ꯃꯜꯂꯕ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯔꯤꯗꯨꯗꯤ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈꯤꯕ ꯇꯥꯕꯅꯤ ꯁꯛꯈꯪꯗꯕꯤ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯇꯠꯄ ꯌꯥꯔꯔꯣꯏꯗꯕ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯂꯥꯛꯈ꯭ꯔꯕꯤ ꯂꯣꯏꯅꯕꯤꯗꯨꯕꯨ ꯅꯨꯄꯤ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅꯁꯨ ꯆꯞ ꯌꯨꯡꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯄꯒ ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ ꯊꯕꯛ ꯌꯥꯎꯒꯦ ꯍꯥꯏꯕ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯅ ꯌꯥꯗ꯭ꯔꯗꯨꯅ ꯀꯥꯗ ꯀꯥꯔꯛꯏ ꯅꯨꯄꯥ ꯃꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯣ ꯏꯀꯣꯏꯗꯤ ꯀꯣꯏꯖꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯐꯤꯌꯥꯟꯗꯒꯤ ꯈꯨꯗꯩ ꯑꯃ ꯂꯧꯔꯨꯗꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤ ꯏꯌꯥꯝꯕ ꯁꯤ ꯍꯣꯡꯕꯤꯔꯣ ꯃꯃꯥꯏꯗꯣ ꯅꯣꯟꯈꯠꯄ ꯅꯠꯇꯦ ꯅꯨꯄꯤꯗꯣ ꯃꯥꯔꯁꯟꯁꯨ ꯈꯨꯗꯩꯗꯨ ꯂꯧꯗꯨꯅ ꯍꯣꯡꯗꯣꯛꯏ ꯅꯨꯄꯤꯗꯨꯗꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩ ꯂꯣꯏꯔ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ ꯏꯌꯥꯝꯕ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯗꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯌꯥꯝꯕꯨꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯃꯥꯏ ꯆꯨꯝꯕꯤꯌꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯏꯌꯥꯝꯕꯨꯡꯅ ꯁꯦꯝꯗꯣꯛꯄꯤꯗꯨꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯌꯨꯀꯣ ꯑꯩꯁꯨ ꯑꯐꯕ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ ꯃꯥꯔꯁꯟ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯈꯠꯄꯤ ꯅꯨꯡꯁꯤꯕꯗ ꯊꯥꯖꯕ ꯃꯥꯡꯂꯕ ꯃꯍꯥꯛꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨꯗꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯕꯨ ꯌꯦꯡꯂꯤꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯤꯔꯛꯏ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯈꯔꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯧꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯂꯩꯁꯤꯍꯟꯕꯤ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯏꯕꯥꯅꯤꯒꯤ ꯆꯍꯤ ꯈꯦꯠꯅꯕꯒꯤ ꯃꯇꯥꯡꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯧ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯅꯤ ꯁꯃꯥꯖꯁꯤꯅ ꯅꯣꯛꯅꯒꯗꯕ ꯏꯃꯨꯡꯁꯤꯒꯤ ꯃꯥꯏ ꯈꯨꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯅꯪꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯡꯖꯧꯅꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯍꯟꯕꯅꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯀꯥꯏꯗꯅ ꯆꯠꯅꯕ ꯍꯣꯠꯅꯧ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯆꯤ ꯂꯦꯡꯗꯦ ꯅꯨꯄꯥ ꯃꯥꯒꯤ ꯃꯔꯛ ꯊꯠꯅ ꯋꯥ ꯉꯥꯡꯕꯁꯨ ꯇꯧꯗꯦ ꯃꯥꯔꯁꯟ ꯅꯨꯄꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯇꯝꯁꯦ ꯊꯦꯡꯉꯤ ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣ ꯍꯌꯦꯡꯗꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯃꯨꯛ ꯉꯟꯅ ꯃꯔꯥꯡ ꯇꯧꯔꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯅꯤꯡꯗꯦꯕꯨ ꯇꯥꯛꯂꯤꯕ꯭ꯔꯥ ꯃꯇꯧꯗꯨꯅ ꯇꯨꯃꯤꯟ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯀꯥꯈ꯭ꯔꯦ ꯃꯥꯔꯁꯟ ꯅꯨꯄꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯃꯤꯆꯤꯅ ꯌꯦꯡꯂꯝꯗꯨꯅ ꯃꯥꯒꯤ ꯕꯦꯜꯀꯣꯅꯤ ꯃꯆꯥꯗꯨꯗ ꯊꯣꯛꯂꯛꯏ ꯌꯦꯡꯂꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯣ ꯊꯥꯟꯒꯠꯅꯔꯤꯕ ꯃꯩꯉꯥꯜꯁꯤꯡꯗꯨꯅ ꯐꯖꯕꯗꯣ ꯃꯥꯡꯍꯜꯂꯕꯣꯏꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯥꯆꯨꯡꯗꯦ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯃꯆꯤꯟꯗ ꯇꯞꯅ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯤ ꯆꯟ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯉꯥꯏꯈꯤꯕꯅꯤ ꯌꯦꯛꯅꯕꯒꯤ ꯁꯝꯕꯜ ꯀꯌꯥꯁꯦ ꯑꯩꯅ ꯉꯝꯅꯕ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤꯕꯅꯤ ꯅꯐꯝꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯕꯨ ꯅꯪꯅ ꯊꯑꯣꯏꯈꯤꯗꯕꯅ ꯉꯁꯤꯗꯤ ꯋꯥꯡꯃꯒꯤ ꯄꯨꯟꯁꯤ ꯇꯣꯔꯕꯥꯟꯁꯤꯗ ꯂꯦꯞꯂꯔꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯈꯤꯗꯨꯅ ꯂꯝꯂꯥꯟꯕꯤ ꯃꯥꯕꯨ ꯏꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯒꯤ ꯑꯌꯥꯕꯁꯨ ꯄꯤꯔꯨꯔꯤ
Mara leijadra mabu awapam da tahan padi ngamloi. Adumak ibani ki nungsibase sambal wangmo ikrani ko. Asigumba nungsibagi poloisini ko. Ibani na khwaidagi tathiki bada. Sintha ki nupama ki miludagi mamal leiba pirang mari khara makhutta pairiba phone dusu athingba ahinga duda atat akham leitana khingjilakpa lepte. Marshan chu phone du paikhatli wadi ngangdi. Asomdagi nupi amagi khonjelna kapngang tawduna. Asiro nang naibu nungsi haikibado. Yambo aigi asoiba kharada khudong chaba lawduna ahinba kana gumbi amabu yengkhibasiro yamong naibu thamoi singna nungsi haribado. Nungsibagi maridi nakhutmakna thadat piramani. Lamlanbi magi makada harau nungaibu punchi amada naning tamna chatkraba natra. Haujikti nangi ningjaba thonglaba natra. Shidagi henba kari pamli. Asoiba khara khaksina punchigi aruba lanfamse yamongna ohenba natabra. Yari ngashita lakpi mana takhraga nungaiba haunadi. Nongma matang chabada wari tawarsi. Matam se thengi. Ngasigidi nangstu patharo. Aishu thamagi. Laisi henbisu tumthabadi yade. Nungsinaduna luhonglakpasu natte. Sigi mathakta mapuroibana amuk balcony da thokibaduda nupa mangonda ayetpa oina thoklabra haina wakhalda su khanjai. Nupa masu kada changlaktre nupi du su tumdana adumak nongan kri. Pung mari tarakpa adwaida hogatuna kade attach tawduna thamliba bathroom duda changduna machin maya mamai mamit tathoi. Loirabada mamai mamit kangna taithokduna thongdo hanglaga makha kumlai. Imungi misingsu amata hogatnadri matamdo ngalliba oibana. Ngarang marang tongnabaduda manemnasu machanupinasu sumjit wiper kaika thampamsu hairamdabana nupidu ingaw ngawi machinda murum soli. As aidi kamai tawne ngarang su karai thamino kholino su ikai bai hangaude aibo mathakaraga hangkidra tawrisibo. Wangang batale haidunasu karidi upai leiri mapuroiba oiriba mangonda hangluba tabani. Tanna mathakta amuk handuna kari kada changlakpada handamakti nupadu su gyan tana phamungda hiptuna leirami. Laisi henbisu kaubadi tasengna tallabani adubu hangdaba yadaba oibana tapna hana mapuroiba bu kauri. Yambo Marshan chu hogalaktuna nupi mangonda yenglaga itap-tapna pakhum piri. Kaidorage? Ay sumsit kay kathapam do khangdi. Ngarang ima sida hanghawdaw su kauri. Amta takpayo. Marshan cho hawgattuna wa makha taramda kadagi thokri. Mityengduna nupi mangonda matung ilao haibagam ingit tawrami. Nupi dusu nupadui tung ilai. First floor gi leiriba ka singduda kasin ithang thangbada leiriba store room du tamna ani du puna lakminai. Marshan na asise store room ni asida loina thamani thong se hanglaga lawtho adai khangdaba leirasu adum hanglo. Hoi haujiki budi ase khangni da darkar taba adai di yarani. Marshan chu khangdaba leirasu adum hanglo hairamduna ka khatkri. Masum nupi du gi manakta leibado hainara maroi khanjabani. Aduga masana su comfortable oide. Laisi henbisu thongdo hangduna changadaba singdu puthoraktuna ayuki loishinba yaba mathau sing thuna loishinaba laknari. Mayumda manamagi mating panglabasu si yawnadi tawdri haiba yai. Lairiba mi singdudagi yumduna hena chawbana sit chengbadasu awaba amadi ori nupido adubu ngamnabadi tawri. Kada nupadu su koi chachatli. Masu khanpham amadi khangba natte mangla taibangla haujik su khandokpa sengna ngamdri tawriba oiriba pumba manglan gum tawri khanpham khanglaktrabada phone do lokthokduna paikhombada phone tawi amadudi thengna tumkhibagi somda kanna na khokli lakliba call ka do tabi banatte Marshan su mana ngamda yade haigam anam kalli oitrabada loyada amuk tawi loya su paikhombaga chapmane. Marshan prok chakna iroidabani amta loina shikram khangdi minai singsi I karaktanane mayum chatlaga muana namaka haludu niyam
Amukka hanna tausinbani. Handakti loyado tumubagi isaw-irang langna. Karino Arke gi paktaba ahing nung yashida natradi nang ingon da yetnabagi matamsi rayeg leitraba sinida. Natu thirachu yetpasi tokteba. Haujikse ahing nung yainedi noi maningi amurai na hairakpra nangonda. Pung mari helabani. Sasa thuna haugatana thabay khanga se luisinba lakpa kaidoge. Hoine he nasaktuga. Nahan kay otpa yabo oladuda ngasi nungandringay laaga noi anaubi anigi romance to uhalaga. Eye drop hamnahan ge shiro nang khalisha. Tawna dugumba dharma laitaba thabakto. Kok na kok shabani nangonda loi tainarakani ngasi aremada. Shel haire namthi kay pairiba. Luhong nunganbada paisa thoba lakni sunataba. Karambe angle dano nang namatha sarise. Natraga natuna film gi type ta ai nang manukside nungsiba ngamloi inak naksilakano kaina haire iraba. Ngaikone nang kari oktaba tawruragi aduk thina natuna otpiriba. Matha khara phagadra haina phone tawjarakpani. Loyana oina khaiduna karan tasilakpada saurubasung amda sausu sauning wangang na phone do phat kaptatuna flight mode thamjilli.